ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤꯅꯆꯣꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯋꯥꯔꯤ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯈꯨꯗꯣꯜ ꯇꯝꯖꯅꯕ ꯑꯩꯈꯣꯏꯅ ꯄꯨꯖꯔꯛꯂꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯃꯛꯁꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯁꯥꯒꯠꯆꯕ ꯋꯥꯔꯤꯅꯤ꯫ ꯇꯥꯕꯤꯔꯁꯤ ꯉꯁꯤ ꯄꯨꯖꯔꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤꯅ ꯑꯍꯤꯡꯗ ꯂꯥꯏ ꯑꯣꯛꯅꯕ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛ ꯆꯍꯤ ꯃꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯍꯤꯡꯅꯕꯒꯤ ꯂꯥꯟꯐꯝꯗ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯔꯛꯈꯤꯕ ꯑꯃꯗꯤ ꯊꯕꯛ ꯁꯨꯕꯗ ꯌꯥꯝꯅ ꯇꯟꯗꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯃꯥꯒꯤ ꯃꯇꯤꯛ ꯃꯊꯧꯅꯥ ꯌꯥꯝꯅ ꯍꯥꯏꯅꯈꯤ ꯁꯣꯟꯅꯈꯤ꯫ ꯃꯍꯩ ꯃꯁꯤꯡ ꯌꯥꯝꯅ ꯋꯥꯡꯅ ꯇꯝꯃꯛꯈꯤ, ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯂꯩꯇꯕꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯈꯤꯗꯦ꯫ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯐꯪꯗ꯭ꯔꯕꯁꯨ ꯃꯍꯥꯛ ꯅꯤꯡꯍꯟꯅꯕ ꯂꯩꯈꯤꯗꯕ, ꯃꯆꯥꯁꯤꯡꯒꯤ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯁꯨ ꯅꯣꯝꯈꯤꯕ ꯍꯣꯠꯅꯈꯤꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯃꯍꯥꯛꯅ ꯁꯨꯔꯝꯗꯕ ꯊꯕꯛ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯂꯩꯉꯣꯏ ꯁꯨꯕ ꯌꯥꯎꯔꯝꯃꯤ, ꯆꯦꯛ ꯁꯨꯕ ꯌꯥꯎꯔꯝꯃꯤ, ꯂꯩꯕꯥꯛ ꯍꯣꯟꯕ, ꯑꯇꯩ ꯑꯇꯩ ꯎ ꯈꯥꯏꯕꯒꯤ ꯊꯕꯛ ꯐꯥꯎꯕ ꯃꯍꯥꯛ ꯌꯥꯎꯔꯝꯕ ꯅꯨꯄꯥꯅꯤ꯫ ꯑꯁꯨꯝꯅ ꯊꯕꯛ ꯀꯌꯥ ꯑꯃ ꯍꯣꯠꯅꯗꯨꯅ ꯌꯥꯝꯅ ꯋꯥꯅ ꯍꯤꯡꯂꯛꯈꯤꯕ ꯅꯨꯄꯥꯅꯤ꯫ ꯀꯣꯟꯅꯊꯪꯗ ꯃꯥꯅ ꯁꯨꯔꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤꯗ ꯃꯍꯥꯛ ꯃꯃꯥꯟꯅꯕ ꯑꯃꯅ ꯄꯥꯎ ꯄꯤꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯦ ꯆꯦꯛꯀꯣꯟꯗ ꯆꯦꯛ ꯃꯩ ꯊꯥꯕꯒꯤ ꯌꯥꯎꯈꯤꯕ ꯃꯇꯝꯗꯅꯤ꯫ ꯃꯇꯝ ꯑꯁꯨꯛ ꯀꯨꯏꯅ ꯆꯦꯛꯀꯣꯟꯗ ꯆꯦꯛ ꯃꯩ ꯊꯥꯕ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯈꯤꯕ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯅꯣꯡꯃꯗꯤ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯊꯤꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯈꯪꯗꯦ꯫ ꯅꯨꯃꯤꯠꯁꯦ ꯅꯨꯡꯊꯤꯟꯒꯤ ꯄꯨꯡ 4ꯗꯒꯤꯅ ꯑꯍꯤꯡꯒꯤ ꯄꯨꯡ 12 ꯐꯥꯎꯕ ꯃꯍꯥꯛꯅ ꯆꯦꯛꯀꯣꯟꯗ ꯆꯦꯛ ꯃꯩ ꯊꯥꯗꯨꯅ ꯗ꯭ꯌꯨꯇꯤ ꯇꯥꯒꯗꯕꯅꯤ꯫ ꯅꯨꯡꯇꯤꯒꯤꯗꯤ ꯑꯍꯤꯡꯗ ꯑꯗꯨꯝꯅ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯑꯗꯨꯝ ꯆꯦꯛꯀꯣꯟꯗ ꯆꯦꯡ ꯆꯥꯛ ꯄꯨꯗꯨꯅ ꯃꯍꯥꯛ ꯆꯥꯛ ꯊꯣꯡꯂꯒ ꯆꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠꯁꯤꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯌꯦꯟ ꯑꯃꯈꯛ ꯂꯣꯏ꯫ ꯌꯦꯟꯗꯣ ꯁꯤꯈꯤꯕꯗꯒꯤ ꯌꯦꯟ ꯑꯗꯨ ꯊꯣꯡꯉꯨ ꯍꯥꯏꯗꯨꯅ ꯃꯥꯅ ꯌꯨꯝꯗ ꯊꯅꯝꯂꯒ ꯃꯍꯥꯛꯇꯤ ꯗ꯭ꯌꯨꯇꯤ ꯇꯥꯕ ꯆꯠꯈꯤꯕꯅꯤ꯫ ꯍꯣꯔꯦꯟ ꯇꯟꯖꯥ ꯑꯃꯗ ꯌꯦꯟ ꯑꯊꯣꯡꯕꯗꯣ ꯑꯩ ꯈꯔ ꯂꯧꯕ ꯂꯥꯛꯀꯦ, ꯐꯖꯅ ꯊꯣꯡꯉꯝꯃꯨꯀꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯖꯥꯎ ꯆꯦꯛꯀꯣꯟꯗ ꯆꯦꯛ ꯃꯩ ꯊꯥꯕꯒꯤ ꯄꯨꯡ 4ꯒꯤ ꯃꯇꯝꯁꯤꯗ ꯆꯠꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯆꯦꯛꯀꯣꯟ ꯑꯁꯤꯗ ꯃꯍꯥꯛꯅ ꯗ꯭ꯌꯨꯇꯤ ꯇꯥꯗꯨꯅ ꯊꯕꯛ ꯑꯁꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯃꯥꯒ ꯄꯥꯔꯒ ꯂꯩꯔꯤ꯫ ꯑꯍꯤꯡꯒꯤ ꯄꯨꯡ 9 ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒ ꯗ꯭ꯌꯨꯇꯤ ꯇꯥꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕ ꯑꯃꯗꯨꯅ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯆꯥꯛ ꯆꯥꯅꯕ ꯋꯥ ꯍꯥꯏꯅꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝꯖꯥꯎ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯍꯩꯃꯥ, ꯑꯩꯗꯤ ꯀꯥꯎꯏꯅꯦ, ꯑꯩꯒꯤ ꯌꯨꯝꯗꯁꯨ ꯌꯦꯟ ꯑꯃ ꯁꯤꯗꯨꯅ ꯊꯣꯡꯍꯧꯕꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯐꯖꯅ ꯊꯣꯡꯉꯝꯃꯨ, ꯑꯩ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯅꯪ ꯑꯁꯤꯗ ꯁꯤꯡ ꯍꯥꯞꯆꯤꯟꯕ ꯀꯣꯏꯂꯥ ꯍꯥꯞꯄꯁꯦ ꯅꯪꯅ ꯈꯔ ꯇꯧꯔꯝꯃꯨ, ꯑꯩ ꯑꯃꯨꯛꯇ ꯂꯧꯔꯨꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯥꯏꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒ ꯗ꯭ꯌꯨꯇꯤ ꯇꯥꯃꯤꯟꯅꯔꯤꯕ ꯃꯃꯥꯟꯅꯕꯗꯨꯅꯁꯨ ꯌꯥꯔꯝꯃꯦ꯫ ꯆꯠꯂꯣ ꯆꯠꯂꯣ ꯂꯧꯔꯨꯔꯣ, ꯑꯩ ꯉꯥꯏꯔꯝꯗꯣꯏꯅꯦꯀꯣ, ꯈꯔ ꯌꯥꯝꯅ ꯄꯨꯔꯛꯎ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯗꯨꯅ ꯐꯥꯎꯕ ꯃꯉꯣꯟꯗ ꯐꯥꯒꯤ ꯇꯧꯈꯤꯕꯅꯤ꯫ ꯅꯤꯡꯊꯦꯝꯖꯥꯎꯅ ꯀꯩꯅꯣꯅꯦ, ꯉꯁꯤ ꯅꯣꯡꯃ ꯆꯥꯕꯕꯨ ꯃꯌꯥꯝ ꯄꯨꯔꯛꯀꯗꯣꯏꯅꯤ ꯍꯥꯏꯔꯝꯂꯒ ꯅꯤꯡꯊꯦꯝꯖꯥꯎ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯗꯨꯅ ꯃꯍꯥꯛ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯒꯤ ꯌꯨꯝꯒ ꯆꯦꯛꯀꯣꯟ ꯑꯁꯤꯒ ꯁꯥꯏꯀꯜꯅ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯆꯥꯎꯔꯥꯛꯅ ꯃꯤꯅꯠ 15-20 ꯍꯦꯟꯅ ꯆꯪꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯒ ꯆꯦꯛꯀꯣꯟ ꯑꯁꯤꯗꯒꯤꯅ ꯌꯨꯝ ꯐꯥꯎꯕ ꯂꯥꯛꯀꯗꯕ ꯂꯝꯕꯤ ꯑꯁꯤꯗꯤ ꯑꯇꯩꯗꯤ ꯂꯧꯕꯨꯛ ꯉꯥꯛꯇꯅꯤ, ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯁꯥꯕ ꯂꯝꯕꯤꯗꯅꯤ ꯃꯈꯣꯏꯅ ꯆꯠꯂꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗ ꯁꯥꯏꯀꯜ ꯊꯧꯗꯨꯅ ꯃꯥꯒꯤ ꯇꯣꯔꯆ ꯂꯥꯏꯠꯁꯤ ꯄꯤꯠ ꯄꯤꯠ ꯀꯥꯞꯇꯨꯅ ꯃꯥꯅ ꯂꯥꯛꯄ ꯃꯇꯝ ꯑꯁꯤ ꯄꯨꯡ 9:30 ꯇꯥꯔꯝꯂꯒꯅꯤ꯫ ꯅꯨꯃꯤꯠ ꯑꯁꯤ ꯊꯥꯁꯨ ꯉꯥꯟꯗꯦ, ꯌꯥꯝꯅꯁꯨ ꯃꯝꯕ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯇꯣꯔꯆ ꯂꯥꯏꯠꯁꯤ ꯄꯤꯠ ꯄꯤꯠ ꯀꯥꯞꯇꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯂꯧꯕꯨꯛ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯌꯥꯏ ꯑꯣꯏꯔꯞ ꯇꯧꯅ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯔꯤ꯫ ꯃꯁꯤ ꯀꯅꯥꯒꯨꯝꯕꯁꯤꯡꯅ ꯑꯁꯦꯡꯕ ꯊꯣꯛꯄ꯭ꯔꯥ ꯊꯣꯛꯇꯕ꯭ꯔꯥ ꯈꯪꯗꯦ, ꯂꯧꯕꯨꯛ ꯃꯌꯥꯏ ꯑꯗꯨꯒꯤ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯄꯥ ꯑꯁꯤ ꯌꯧꯔꯛꯄꯗ ꯅꯤꯡꯊꯦꯝꯖꯥꯎꯁꯨ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯋꯥꯈꯜ ꯑꯁꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯂꯛꯂꯤꯕꯅꯤ꯫ ꯍꯥꯟꯅꯗꯤ ꯃꯥꯅ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯍꯜꯂꯛꯄꯗ ꯃꯃꯥꯟꯅꯕꯒ ꯃꯥꯒ ꯑꯗꯨꯝ ꯍꯜꯂꯛꯃꯤꯟꯅꯕꯅꯤ꯫ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯇꯣꯝꯇꯅꯤ ꯂꯥꯛꯂꯤꯕ, ꯑꯗꯨꯒ ꯍꯜꯂꯛꯂꯤꯕ ꯈꯣꯡꯆꯠꯁꯨ ꯅꯠꯇꯦ, ꯆꯠꯂꯤꯕ ꯈꯣꯡꯆꯠꯅꯤ ꯌꯨꯝꯗ꯫ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛ ꯂꯥꯛꯀꯗꯧꯔꯤꯕꯅꯤ꯫ ꯃꯐꯝ ꯑꯁꯦ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯁꯤꯒꯤꯗꯤ ꯍꯦꯛ ꯋꯥꯡꯃ ꯃꯁꯤꯗ ꯑꯆꯧꯕ ꯈꯣꯡ ꯄꯔꯦꯡ ꯑꯃ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯄꯥ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯣꯡ ꯄꯔꯦꯡ ꯑꯁꯤꯗ ꯏꯁꯤꯡꯗ ꯉꯥꯅ ꯆꯥꯕꯒꯨꯝ ꯖꯨꯝꯕꯨꯡ ꯖꯨꯝꯕꯨꯡ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯃꯥꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯟꯁꯤ ꯇꯥꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝꯖꯥꯎ ꯃꯁꯥꯗ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯏ꯫ ꯑꯦ, ꯀꯩꯅꯣꯅꯦ, ꯑꯁꯨꯝꯅ ꯈꯜꯂꯒ ꯁꯥꯏꯀꯜ ꯊꯧꯕꯗꯤ ꯂꯦꯞꯇꯦ, ꯈꯣꯡ ꯄꯔꯦꯡ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯁꯨꯝ ꯊꯧꯔꯒ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯥ ꯆꯞ ꯆꯥꯅ ꯈꯣꯡ ꯄꯔꯦꯡ ꯑꯁꯤꯗ ꯑꯗꯨꯝ ꯉꯥꯅ ꯆꯥꯕꯒꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯠꯄ ꯇꯧꯕꯒꯤ ꯃꯈꯣꯟꯁꯦ ꯑꯗꯨꯝ ꯃꯉꯣꯟꯗ ꯇꯥꯍꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯖꯥꯎꯁꯦ ꯁꯥꯏꯀꯜ ꯊꯧꯔꯝ ꯑꯁꯤ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯈꯥꯝꯗꯨꯅ ꯈꯣꯡ ꯄꯔꯦꯡ ꯑꯁꯤꯗ ꯃꯥꯅ ꯇꯣꯔꯆ ꯂꯥꯏꯠꯁꯤ ꯀꯥꯞꯁꯤꯟꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯣꯔꯆ ꯂꯥꯏꯠ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕꯗꯤ ꯎꯗꯦ꯫ ꯑꯃꯨꯛꯁꯨ ꯅꯤꯡꯊꯦꯝꯖꯥꯎ, ꯑꯩꯒꯤ ꯋꯥꯈꯜꯅꯔꯥꯅꯦ ꯍꯧꯖꯤꯛꯀꯤꯗꯨꯕꯣ? ꯑꯁꯨꯝꯅ ꯈꯜꯂꯝꯂꯒ ꯅꯤꯡꯊꯦꯝꯖꯥꯎ ꯃꯈꯥ ꯇꯥꯅ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯁꯤ ꯑꯃꯨꯛꯀ ꯊꯧꯕ ꯍꯧꯏ꯫ ꯑꯁꯨꯝꯅ ꯑꯃꯨꯛꯀ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯕ ꯍꯧꯕ ꯃꯇꯝ ꯑꯁꯤꯗꯁꯨ ꯍꯧꯖꯤꯛꯀꯤ ꯈꯣꯡ ꯄꯔꯦꯡ ꯑꯁꯤꯗ
ngasai gi takiba makhol aduga chap manaba khonjelsing adum tarakli ningthemjau handamukti cycle thauba ngamlaktre chatpasu hainadaba habado phaurai cycle thaudana ngahaktang leptuna mana leplingai matam asida makha tana tawrakpri yengi haduna yengi adubu asumna ningthemjauna lepdaga leringai matam asida karikumba ahongba amata lakpa ukide adubu ahongba amata laktrabasu haining pambi asidi mangondagidi panglap lamma lehobdi natte haining pambi asigi masa ama yamna kanna tekpagi makhol ama tarai leimai thaka tarakpagi makhon dauna madugi makhol du tabadagi ningthemjause toslai tu pet kapsilik tung handulu yengi adubu hojiki makhol ado taribatani haining pambi adomda karigumba amata ahongda leite ningthemjau handamakti pakatpa madi singnabana masa pumba kaino matori mamang thakta hainakiba haining pambi asigi wari kaya amning silai ngalingegi matamda yamna kuiraba leiraba haining pambi asigi masa amada miyoi amakak thauri yalaga sikibagi warisu ngasi mikup asida ningthem nisilai adubu khudimang ase nisinglaga leirabadi ai yumda hanmasu oiraroi akiba khudimang ase mana tungoi naramlaga hojikti ningthem mayum tamna yamna kana cycle ase thauruga lakle labuk lambi si khara sangli khun tagadaba makhoigi lekai khuludu yorakadaba kharadi wali asumna yorakadaba khara walingai matam asidasu amaka lambi sigi matai oramna nabi singbi yamna songna hauri masigi maraklomda mana cycle thauruga lakka matam sida hanamukti migi khonjen manba amakak nahiraga yamna wabagi makhol amakak ningthemna tarami khonjen si tabdigi ningthemse amuksu cycle se chap lebi thaudre mahakse mamang wada matabanina mahangna thaudabi lepani aduga hanana khonjelama khonjen si kadomdano haduna mana amuku sumagi tosla si kapsin lagi yengi matam asida khara mang oirapna napi singbi khara haiba lengbagum toribse manu urami masidagi hanamukti kariguma amakak leiba mali masidi laitin phatabadi mande taibung mi oiriba jalani haduna mana khali khonjel asimaksu yu ngawba mi amagi khonjel dona tawi ai ware he haduna khonjel asi pharap tawna ngalapa khonjel asi mana tabadagi yu ngawba mi oira mali khanduna makse cycle se manak tamna thaujili adu khami yengluba matamda chahi miyai khara helaba ahal amakak mayu si ngawsillaga tabagi muwang dona leiribase manu urame ningthamjau tamna changsilli adugu nupa adu singkhatpirame khura kaino tobirisibo ahing matam thelaba matam asida labuk mayai sida sumna tarisi kaigino khura se hagullo haduna mana tam singkhali matam asida khonjen phairi ai jatpa ngamdre he yum tab lambi dubu haduna ahal asina mangon hairaki matam asida ningthemna ahal adugi masak masi kanano haibadi khangma ngamdre khurabu kadai yogadabun haduna hare matam asida ahal asina aidi mamang khuldagini aigi mingdi mangi kawi hadun hare wadu tabda ningthemjauna khura mamang khundi phanam labine labuk mayai sida khura itomda leirabadi khudong thiba tabsu yai aiga cycle sida kakhatpiro aduga lambi sorok taba phawba ai thinjaramage aduga tamna khura dum chatpikhro hadun hare asumna mana ngakpiraduna maga cycle maningda ahalase tonghalami aduga ningthemjauna cycle se thauruga lai cycle se thauruga lakka matam asida tungda tongliba ahal ase makha tana wa karimta ngalakte adubu magi tungda phamna ningthemjaugi nangal asida khul ani aduna tamma nanmuguma tore ningthemjausu yu ngawbanina masa se tafum khangdabadi dum nalibra haduna khalle amuksu magi masam amadi magi mamairasu tamma nanba hore ningthemna cycle thawna khura tumina dum payune khura ta hauni ne phajana tongune haduna hai adubu yum taba khul lekai du yawdir phawbadi aduna dum tarame uchinna hojikti makhoigi khulgiladu yorokle madu yawbadi ningthemna cycle asi khamle aduga khura tamna kumuse sorok sudare asidagidi yum yongna budum chatpikhro aisu somna kana chakhrage haduna hai asumna hojiki ahal ase cycle asidagi mana tamna kumanbire aduga hojikti ningthemjau cycle tharuga laame mana cycle khachitang thauba hawba matam asida ahal ado chatlabri yengi haduna mahna mamai si lectroktuni yengi matam asidani hawjikta khamlaga leramba ahal ado leramdabasi kadom chakre amak tu khrabane khongba lukana ta khrabane haduna makji khallaga kaya thawa sade
ꯌꯨꯝ ꯌꯧꯅꯕ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯔꯒ ꯂꯥꯛꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯖꯥꯎ ꯌꯨꯝ ꯌꯧꯔꯦ, ꯃꯥꯒꯤ ꯅꯨꯄꯤ ꯀꯧꯊꯣꯛꯂꯦ, ꯑꯗꯨꯒ ꯃꯥꯅ ꯉꯁꯥꯏ ꯍꯥꯏꯔꯝꯕꯗꯣ ꯊꯝꯂꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯃꯥꯒꯤ ꯅꯨꯄꯤꯅ ꯈꯥꯛꯂꯤꯌꯦ, ꯅꯪꯒꯤ ꯅꯃꯥꯟꯅꯕꯗꯨꯒ ꯅꯪꯒ ꯆꯥꯒꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯅꯤꯡꯊꯦꯝꯖꯥꯎꯅ ꯆꯥꯒꯗꯕꯅꯤ꯫ ꯑꯗꯨ ꯉꯥꯏꯈꯣꯅꯦ, ꯃꯃꯥꯡ ꯈꯨꯜꯗꯒꯤ ꯃꯪꯒꯤ ꯍꯥꯏꯅ ꯅꯨꯄꯥ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯆꯦꯀꯣꯜ ꯂꯝꯕꯤ ꯇꯥꯕꯗꯨꯗ ꯌꯨ ꯉꯥꯎꯔꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤꯅꯦ꯫ ꯀꯅꯥꯅ ꯄꯤꯊꯛꯂꯤꯕꯅꯣꯁꯨ ꯈꯪꯗꯦ꯫ ꯑꯁ, ꯃꯗꯨꯒꯤ ꯑꯍꯜ ꯑꯗꯨꯅ ꯌꯨ ꯑꯁꯤ ꯀꯟꯅ ꯉꯥꯎꯔꯒ ꯂꯩꯕ꯫ ꯃꯥꯕꯨ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗꯁꯨ ꯌꯥꯝꯅ ꯋꯥꯈ꯭ꯔꯦ꯫ ꯏꯃꯥꯟꯅꯕꯗꯣ ꯃꯥ ꯑꯩꯕꯨ ꯉꯥꯏꯕꯗ ꯋꯥꯔꯝꯂꯒꯅꯤ꯫ ꯃꯇꯝꯁꯨ ꯈꯔ ꯊꯦꯡꯈ꯭ꯔ ꯃꯥꯜꯂꯦ꯫ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯊꯣꯡꯗꯣ ꯐꯖꯅ ꯂꯣꯟꯁꯤꯜꯂꯨ꯫ ꯑꯉꯥꯡꯁꯤꯡ ꯇꯨꯝꯈ꯭ꯔꯕ ꯅꯠꯇ꯭ꯔꯥ? ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯇꯨꯝꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯖꯥꯎ ꯃꯥꯒꯤ ꯅꯨꯄꯤꯅ ꯊꯣꯡꯂꯤꯕ ꯌꯦꯟ ꯊꯣꯡꯕꯁꯦ ꯃꯍꯥꯛꯅ ꯄꯨꯔꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯔꯒ ꯂꯥꯛꯏ꯫ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯔꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏꯒꯤ ꯃꯪꯒꯤ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ ꯌꯨ ꯉꯥꯎꯗꯨꯅ ꯇꯥꯔꯝꯕ ꯃꯐꯝ ꯑꯁꯤ ꯌꯧꯔꯔꯦ꯫ ꯃꯁꯤꯒꯤ ꯃꯄꯥ ꯑꯁꯤ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗꯅꯤ ꯁꯣꯟꯊꯥꯡꯅꯕ ꯌꯥꯝꯅ ꯄꯤꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗ "ꯅꯤꯡꯊꯦꯝꯖꯥꯎ, ꯅꯤꯡꯊꯦꯝꯖꯥꯎ" ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯑꯁꯨꯝꯅ ꯀꯧꯕ ꯈꯣꯟꯖꯦꯜ ꯑꯁꯤ ꯅꯤꯡꯊꯦꯝꯖꯥꯎꯅ ꯇꯥꯔꯝꯃꯤ꯫ ꯈꯣꯟꯖꯦꯜꯁꯤ ꯇꯥꯕꯗꯒꯤ ꯅꯤꯡꯊꯦꯝꯖꯥꯎ ꯁꯥꯏꯀꯜꯁꯤ ꯑꯃꯨꯛ ꯈꯥꯝꯂꯦ, ꯑꯗꯨꯒ "ꯀꯅꯥꯅꯣꯅꯦ? ꯑꯩꯕꯨ ꯀꯧꯕꯗꯧꯅ ꯇꯧꯏꯅ? ꯀꯅꯥꯅꯣ? ꯀꯅꯥꯅꯣ?" ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯃꯥꯁꯨ ꯍꯪꯂꯨꯏ, ꯑꯗꯨꯒ ꯇꯣꯔꯆꯂꯥꯏꯠꯁꯤꯅ ꯀꯥꯞꯂꯒ ꯌꯦꯡꯉꯤ꯫ ꯀꯧꯔꯤꯕꯇꯅꯤ, ꯁꯣꯟꯊꯥꯡꯅꯅ ꯍꯥꯏꯔꯤꯕꯇꯅꯤ, ꯀꯅꯥꯃꯠꯇ ꯂꯩꯕꯗꯤ ꯎꯕ ꯅꯠꯇꯦ꯫ ꯅꯤꯡꯊꯦꯝꯖꯥꯎ, ꯀꯔꯤꯅꯣꯅꯦ? ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯕꯨ ꯑꯃꯨꯛꯀ ꯊꯣꯛꯇꯕ, ꯑꯃꯨꯛꯀ ꯇꯧꯗꯕ ꯃꯑꯣꯡ ꯀꯌꯥꯅꯤꯅꯦ꯫ ꯑꯁ, ꯑꯣꯟꯊꯣꯛꯅ ꯍꯩꯅꯔꯣꯏꯗ꯭ꯔꯤꯗ ꯑꯩꯗꯤ꯫ ꯑꯁꯨꯝꯅ ꯁꯥꯏꯀꯜ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯈꯥꯝꯗ꯭ꯔꯦ, ꯑꯃꯨꯛꯀ ꯃꯍꯥꯛꯁꯦ ꯊꯧꯕ ꯍꯧꯔꯛꯏ꯫ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯂꯝꯍꯥꯡꯁꯤꯡ ꯑꯁꯤꯅ ꯂꯧ ꯄꯦꯡꯕ ꯂꯣꯏꯈꯤꯕꯒꯤ ꯐꯧ ꯄꯣꯝꯕ ꯍꯧꯅꯔꯛꯄ, ꯐꯧꯅꯥꯅ ꯂꯦꯡ ꯂꯦꯡ ꯆꯠꯄ ꯌꯥꯝꯅ ꯐꯖꯕ ꯃꯇꯝ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯊꯥ ꯉꯥꯟꯗꯕꯅꯤꯅ, ꯏꯃꯝ ꯃꯝꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯐꯖꯕ ꯀꯌꯥ ꯑꯁꯦ ꯊꯉꯥꯟꯗ ꯐꯧꯅꯥꯅ ꯂꯦꯡꯕ ꯀꯥꯁꯤꯁꯨ ꯈꯔ ꯈꯔ ꯎꯕꯅꯤ, ꯉꯁꯤꯗꯤ ꯀꯔꯤꯃꯠꯇ ꯎꯗꯕꯅꯤ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯃꯈꯥ ꯇꯥꯅ ꯋꯥꯈꯜ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ꯫ ꯑꯩ ꯌꯥꯝꯅ ꯊꯨꯅ ꯆꯦꯛꯀꯣꯟ ꯌꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯃꯨꯛꯁꯨ ꯃꯍꯥꯛꯁꯦ ꯁꯥꯏꯀꯜ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯥꯏꯀꯜ ꯑꯁꯤ ꯑꯗꯨꯝ ꯀꯟꯅ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯉꯁꯥꯏ ꯑꯃꯨꯛ ꯃꯥꯅ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯁꯤ ꯃꯈꯣꯡ ꯃꯄꯥ ꯑꯁꯤ ꯑꯃꯨꯛ ꯌꯧꯔꯛꯂꯦ꯫ ꯉꯁꯥꯏ ꯇꯧꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯍꯟꯗꯃꯨꯛꯁꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯏ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯌꯥꯝꯅ ꯆꯤꯡꯅꯔꯦ, ꯃꯁꯥꯗ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯔꯦ꯫ ꯃꯍꯥꯛꯅ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯁꯤ ꯃꯄꯥ ꯑꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯒ ꯍꯟꯗꯃꯨꯛꯇꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯁꯤ ꯇꯦꯛꯂꯒ ꯇꯥꯕꯒꯤ ꯃꯈꯣꯟ ꯐꯥꯎꯕ ꯃꯥꯅ ꯇꯥꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯃꯈꯣꯜ ꯑꯁꯤ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯈꯤꯕꯅ ꯁꯥꯏꯀꯜꯁꯦ ꯑꯃꯨꯛ ꯈꯥꯝꯂꯒ ꯌꯦꯡꯉꯤ꯫ ꯇꯨꯡ ꯍꯟꯅ ꯌꯦꯡꯕ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯁꯤꯗꯒꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯀꯟꯅ ꯇꯝꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯈꯟꯕꯗꯒꯤ ꯃꯍꯥꯛ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯗꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯅꯕ ꯇꯧꯏ꯫ ꯃꯇꯝ ꯑꯁꯤꯗꯅꯤ ꯃꯥꯅ ꯀꯥꯜꯂꯤꯕ ꯇꯣꯔꯆꯂꯥꯏꯠ ꯑꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯌꯥꯝꯅ ꯂꯥꯞꯅ ꯀꯔꯤꯒꯨꯝꯕ ꯑꯃꯨꯕ ꯁꯛꯇꯝ ꯑꯃꯈꯛ ꯂꯝꯕꯤ ꯑꯁꯤꯒꯤ ꯃꯄꯥꯟꯂꯣꯝꯗ ꯂꯥꯟꯊꯣꯛꯈꯤꯕꯁꯤ ꯃꯥꯅ ꯎꯔꯝꯃꯤ꯫ ꯊꯧꯅ ꯊꯧꯅ ꯅꯤꯡꯊꯦꯝꯖꯥꯎ ꯈꯜꯂꯤ, ꯀꯩꯅꯣꯅꯦ? ꯑꯥꯗ ꯂꯥꯟꯊꯣꯛꯏꯁꯤꯕꯨ ꯀꯩꯅꯣ? ꯑꯥꯗ ꯂꯥꯟꯊꯣꯛꯏꯁꯤꯕꯨ ꯀꯩꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯇꯣꯔꯆꯂꯥꯏꯠꯁꯤꯅ ꯀꯥꯞꯁꯤꯜꯂꯒ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯈꯤꯕꯇꯅꯤ ꯁꯛꯇꯝ ꯑꯁꯤ ꯑꯗꯨꯝ ꯃꯥꯡꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯒꯅꯤ, ꯂꯥꯏ ꯇꯤꯟ ꯇꯝꯅꯕ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯑꯣꯏꯔꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯗꯒꯤ ꯁꯥꯏꯀꯜ ꯑꯁꯤ ꯑꯃꯨꯛ ꯍꯦꯟꯅ ꯀꯟꯅ ꯊꯧꯗꯨꯅ ꯃꯍꯥꯛꯁꯤ ꯂꯥꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯆꯦꯛꯀꯣꯟꯗꯒꯤ ꯌꯨꯝ ꯌꯧꯅ ꯑꯃꯨꯛ ꯂꯥꯛꯈꯤꯕ, ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯃꯇꯝꯗꯤ ꯃꯇꯝ ꯑꯁꯤ ꯈꯔ ꯃꯈꯩ ꯊꯦꯡꯈ꯭ꯔꯦ꯫ ꯃꯃꯥꯟꯅꯕꯗꯨꯅ, ꯀꯩꯗꯧꯔꯦ? ꯌꯥꯝꯅ ꯊꯦꯡ ꯂꯥꯛꯏꯗꯦ, ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯅꯦ? ꯌꯨꯝꯗ ꯆꯥꯛ ꯆꯥꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯇꯧꯔꯒ ꯍꯥꯏꯔꯦ꯫ ꯅꯤꯡꯊꯦꯝꯖꯥꯎꯅ, ꯑꯁ, ꯉꯁꯤꯗꯤꯕꯣ ꯃꯍꯧꯁꯥꯒ ꯃꯥꯟꯅꯗꯕ ꯊꯕꯛ ꯈꯔ ꯇꯧꯔꯤꯅꯦꯍꯦ꯫ ꯑꯩꯅ ꯌꯨꯝꯗ ꯍꯟꯈꯤꯕ ꯃꯇꯝꯗ ꯀꯔꯤꯅꯣ ꯂꯝꯕꯤꯁꯤꯗ ꯇꯝꯅꯔꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯁ, ꯑꯩ ꯋꯥꯔꯤ ꯐꯥꯎꯕ ꯍꯦꯛ ꯇꯝꯕ ꯇꯜꯂꯦ ꯍꯥꯏꯁꯤꯅꯦ ꯍꯥꯏꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥꯟꯅꯕꯗꯨꯅ, ꯌꯥꯔꯦ ꯌꯥꯔꯦ, ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯔꯅꯨ꯫ ꯊꯦꯡꯂꯤꯕꯗꯣ ꯌꯨꯝꯗ ꯑꯗꯨ ꯇꯧꯕꯒꯤꯅꯤ ꯁꯤ ꯇꯧꯕꯒꯤꯅꯤ ꯍꯥꯏꯕꯗꯤ ꯉꯝꯗꯗꯅ ꯂꯝꯕꯤꯗ ꯑꯃ ꯇꯥꯏꯅꯗꯅ꯫ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯋꯥꯁꯤ ꯃꯃꯥꯟꯅꯕꯗꯨꯅ ꯐꯥꯒꯤ ꯇꯥꯗꯨꯅ ꯀꯛꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯦꯝꯖꯥꯎꯅ, ꯐꯥꯒꯤ ꯅꯠꯇꯦꯅꯦ, ꯑꯆꯨꯝꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯗꯣ꯫ ꯑꯁ, ꯅꯪ ꯈꯪꯗꯕꯒꯤꯅꯤ꯫ ꯅꯨꯄꯥꯗꯨꯅ, ꯑꯣ, ꯅꯨꯃꯤꯗꯥꯡꯗꯣ ꯑꯁꯨꯛ ꯀꯨꯏꯅ ꯑꯩꯈꯣꯏ ꯆꯠꯂꯤꯕꯁꯦ ꯅꯣꯡꯃꯇ ꯀꯔꯤꯃꯠꯇ ꯇꯧꯕ ꯅꯠꯇꯦ, ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯒꯅꯨ꯫ ꯅꯤꯡꯊꯦꯝꯖꯥꯎ ꯀꯔꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯝꯒꯅꯤ? ꯃꯃꯥꯟꯅꯕꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯗꯨꯝ ꯐꯠ ꯐꯠ ꯀꯛꯄꯁꯤꯗ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯖꯥꯎꯅ, ꯅꯣꯏ ꯃꯃꯥꯡ ꯈꯨꯜꯗ ꯃꯪꯒꯤ ꯍꯥꯏꯔꯤꯁꯤꯕꯨ ꯅꯪ ꯈꯪꯕ꯭ꯔꯣ? ꯃꯃꯥꯟꯅꯕꯗꯨꯅ ꯌꯥꯝꯅ ꯊꯨꯅ ꯈꯨꯝꯃꯛꯏ, ꯈꯪꯉꯤ꯫ ꯍꯪꯆꯤꯠꯁꯤ ꯃꯥꯒꯤ ꯑꯁꯇꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯀꯩꯗꯧꯔꯦ? ꯅꯈꯣꯏ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯥ? ꯋꯥꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝꯖꯥꯎ ꯃꯁꯥ ꯄꯨꯝꯕ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯀꯔꯤ ꯍꯥꯏꯕ? ꯍꯪꯆꯤꯠ ꯃꯥꯒꯤ ꯑꯁꯇꯤꯅꯦ ꯍꯥꯏꯕ?
ꯃꯃꯥꯟꯅꯕꯗꯨꯅ ꯃꯈꯨꯝꯃꯤ ꯃꯥꯅꯦ ꯀꯔꯤꯒꯤ ꯅꯨꯄꯥ ꯄꯥꯈꯠꯅ ꯍꯪꯉꯤꯗꯨꯅ ꯄꯩꯁꯥꯒ ꯂꯧꯅꯈꯤꯕ ꯂꯩꯕ꯭ꯔꯥ ꯅꯤꯡꯊꯦꯝꯖꯥꯎ ꯃꯤꯀꯨꯞ ꯑꯃ ꯋꯥꯈꯜ ꯑꯃ ꯈꯜꯂꯒ ꯂꯩꯈ꯭ꯔꯦ ꯀꯔꯤꯃꯠꯇ ꯈꯨꯝꯈꯤꯗ꯭ꯔꯦ ꯇꯥꯃ ꯅꯤꯡꯊꯦꯝꯖꯥꯎꯅ ꯀꯔꯤꯅꯣ ꯂꯩꯈꯤꯗꯕ ꯃꯃꯥꯟꯅꯕꯗꯨꯅ ꯑꯁ ꯌꯥꯝꯅ ꯊꯕꯛ ꯀꯟꯖꯕ ꯑꯍꯟꯅꯤꯗ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯟꯈꯤꯕꯒꯤ ꯂꯧꯕꯨꯛ ꯂꯝꯕꯤꯗꯣ ꯑꯗꯨꯒꯤ ꯑꯁꯣꯝ ꯃꯃꯥꯡꯂꯣꯝꯗ ꯃꯈꯣꯏꯒꯤꯁꯨ ꯂꯧ ꯈꯔ ꯂꯩꯕꯒꯨꯝ ꯇꯧꯕꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯧꯗ ꯂꯨ ꯊꯨꯝꯕ ꯂꯨ ꯀꯥꯏꯕꯁꯦ ꯑꯗꯨꯝ ꯈꯔ ꯇꯣꯏꯅ ꯇꯧꯕꯖꯥꯠꯅꯤ ꯃꯥꯁꯦ ꯑꯗꯨꯕꯨ ꯅꯍꯥꯟ ꯅꯣꯡꯃꯗꯤ ꯃꯥꯅ ꯂꯨ ꯀꯥꯏꯔꯨꯔꯒ ꯍꯜꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯌꯨꯝ ꯌꯧꯕꯒ ꯃꯥꯛꯁꯦ ꯋꯥꯟꯊꯔꯛꯏ ꯍꯥꯏꯕ꯭ꯔꯥ ꯂꯦꯛꯊꯔꯛꯏ ꯍꯥꯏꯕ꯭ꯔꯥ ꯑꯩꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤꯁꯤ ꯍꯥꯔꯠ ꯑꯦꯇꯦꯛꯀꯨꯝꯕ ꯇꯧꯕꯁꯨ ꯃꯥꯜꯂꯤ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯗꯣꯛꯇꯔꯗ ꯄꯨꯔꯕꯁꯨ ꯀꯟꯕ ꯉꯝꯈꯤꯗꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯨ ꯅꯪꯅ ꯃꯥꯕꯨ ꯍꯪꯂꯤꯁꯤꯕꯨ ꯄꯩꯁꯥꯒ ꯇꯣꯟꯅꯈꯤꯕ ꯂꯩꯕ꯭ꯔꯥꯅꯦ ꯅꯪꯒꯤ ꯃꯥꯏꯊꯣꯡꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗꯤ ꯃꯉꯣꯟꯗ ꯅꯪꯒꯤ ꯄꯩꯁꯥꯒ ꯇꯣꯟꯈꯤꯕ ꯃꯥꯜꯂꯤ ꯅꯤꯡꯊꯦꯝꯖꯥꯎ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯃꯁꯥꯁꯦ ꯏꯄꯥ ꯄꯥꯈꯠꯄꯅ ꯀꯩꯅꯣꯝꯃ ꯇꯧꯏ ꯅꯤꯡꯊꯦꯝꯖꯥꯎ ꯉꯥꯏꯍꯥꯛꯇꯪ ꯈꯨꯝꯂꯨꯗ꯭ꯔꯕꯁꯨ ꯇꯞꯅ ꯈꯨꯝꯂꯛꯏ ꯏꯇꯥꯎ ꯅꯪꯒꯤꯁꯤ ꯇꯁꯦꯡꯅ ꯆꯨꯝꯂꯦꯀꯣ ꯃꯪꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯀꯣ ꯏꯇꯥꯎ ꯑꯩ ꯉꯁꯤ ꯂꯥꯏ ꯑꯣꯛꯅꯕ ꯍꯥꯏꯕꯗꯣ ꯏꯇꯥꯎ ꯑꯩ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯃꯥ ꯄꯥꯈꯠ ꯍꯥꯏꯔꯛꯏ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯑꯗꯨꯝꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯁꯛꯐꯝ ꯑꯁꯤ ꯍꯣꯡꯗꯣꯛꯂꯒ ꯃꯥꯅ ꯉꯥꯡꯂꯛꯂꯤꯕ ꯑꯀꯤꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯃꯥꯟꯅꯕꯗꯨꯅ ꯍꯦ ꯅꯤꯡꯊꯦꯝꯖꯥꯎ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯤꯡꯊꯦꯝꯖꯥꯎꯅ ꯀꯤꯅ ꯇꯝꯃꯛꯏ ꯍꯧꯖꯤꯛꯀꯤ ꯃꯪꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯩꯅ ꯌꯨꯝꯗ ꯌꯦꯟ ꯊꯣꯡꯕ ꯂꯧꯕ ꯆꯠꯄ ꯃꯇꯝ ꯑꯁꯤꯗ ꯁꯣꯏꯔꯣꯏ ꯍꯧꯖꯤꯛꯀꯤ ꯃꯐꯝ ꯑꯗꯣ ꯃꯈꯣꯏꯒꯤ ꯂꯧ ꯃꯄꯥ ꯆꯞ ꯆꯥꯅ ꯑꯣꯏꯔꯝꯒꯅꯤ ꯂꯝꯕꯤ ꯃꯇꯥꯏ ꯑꯃꯗ ꯌꯨ ꯉꯥꯎꯔꯒ ꯃꯍꯥꯛꯁꯦ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯑꯩ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯒꯤ ꯋꯥꯔꯤꯗꯨ ꯇꯝꯂꯛꯄ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯤ ꯌꯥꯝꯅ ꯉꯛꯂꯤ ꯑꯁꯦꯡꯕꯔꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯅꯤꯡꯊꯦꯝꯖꯥꯎꯅ ꯈꯨꯝꯃꯤ ꯑꯩ ꯃꯪꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ ꯈꯪꯗꯦ ꯉꯁꯤ ꯃꯥꯅ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯈꯪꯕꯅꯤ ꯑꯩꯗꯤ ꯌꯨ ꯉꯥꯎꯔꯨꯕꯩ ꯈꯟꯗꯨꯅ ꯑꯩꯅ ꯃꯥꯕꯨ ꯁꯣꯔꯣꯛ ꯇꯥꯕ ꯂꯝꯕꯤ ꯐꯥꯎꯕ ꯊꯤꯜꯂꯝꯕꯅꯤ ꯑꯩꯅ ꯃꯥꯕꯨ ꯊꯜꯂꯝꯂꯒ ꯁꯥꯏꯀꯜ ꯊꯧꯔꯒ ꯆꯠꯄ ꯃꯇꯝꯗ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯇꯨꯡ ꯍꯜꯂꯒ ꯌꯦꯡꯕꯗꯁꯨ ꯃꯍꯥꯛꯁꯦ ꯑꯩꯅ ꯎꯈꯤꯗꯕꯅꯤ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯋꯥꯁꯤꯅ ꯃꯃꯥꯟꯅꯕ ꯑꯃꯗꯨꯁꯨ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯕ ꯆꯤꯡꯅꯕ ꯍꯥꯏꯕꯗꯨ ꯐꯥꯎꯔꯛꯏ ꯑꯁꯦꯡꯕꯔꯅꯦ ꯀꯩꯅꯣ ꯑꯗꯨꯗꯤ ꯃꯈꯥ ꯇꯥꯕꯗꯤ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯕ ꯈꯪꯗꯦ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯄ ꯃꯇꯝꯗꯁꯨ ꯃꯗꯨꯒꯤ ꯃꯄꯥꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯁꯣꯟꯊꯥꯛꯅꯕ ꯈꯣꯟꯖꯦꯜꯗ ꯑꯩꯉꯣꯟꯗ ꯅꯤꯡꯊꯦꯝꯖꯥꯎ ꯀꯧꯔꯛꯏ ꯏꯇꯥꯎ ꯑꯁꯦꯡꯕꯃꯛꯒꯤ ꯁꯤꯈ꯭ꯔꯦꯀꯣ ꯃꯃꯥꯟꯅꯕꯗꯨꯅ ꯍꯪꯆꯤꯠꯁꯦ ꯃꯥꯒꯤ ꯑꯁꯊꯤꯅꯤ ꯅꯪꯒꯤ ꯋꯥꯁꯤꯗꯤ ꯑꯩ ꯑꯗꯨꯝ ꯇꯟꯅ ꯑꯃ ꯐꯥꯎꯖꯤꯜꯂꯛꯏꯗ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯥꯏꯔꯗꯤ ꯀꯤꯅ ꯃꯁꯤꯗ ꯅꯠꯇꯦ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯂꯧꯕꯨꯛ ꯃꯌꯥꯏꯗ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯃ ꯍꯧꯕꯗꯣ ꯃꯗꯨꯒꯤ ꯎꯁꯥꯗꯨꯁꯨ ꯉꯁꯤꯗꯤ ꯇꯦꯛꯂꯕꯗꯧꯅ ꯃꯁꯥ ꯇꯦꯛꯂꯒ ꯇꯥꯔꯛꯄꯒꯤ ꯃꯈꯣꯟꯁꯨ ꯑꯩ ꯌꯥꯝꯅ ꯇꯥꯈꯤ ꯑꯗꯨꯒ ꯈꯣꯡ ꯄꯔꯦꯡ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯗꯁꯨ ꯀꯔꯤꯒꯨꯝꯕ ꯖꯤꯕꯁꯤꯡ ꯆꯦꯟ ꯆꯣꯡꯕ ꯅꯠꯇ꯭ꯔꯒ ꯉꯥꯅ ꯆꯥꯕꯒꯤ ꯃꯈꯣꯟꯗꯧꯅ ꯑꯩ ꯈꯔ ꯇꯥꯔꯛꯏ ꯏꯇꯥꯎ ꯑꯩꯁꯨ ꯃꯃꯥꯡꯗ ꯃꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛꯇ ꯐꯥꯎꯕ ꯊꯣꯛꯇꯕꯅꯤ ꯉꯁꯤꯅ ꯑꯍꯥꯟꯕꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯛꯄꯗꯒꯤ ꯃꯊꯛ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯇꯅꯤ ꯃꯩ ꯊꯥꯕꯒꯤ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕ ꯑꯍꯤꯡꯒꯤ ꯄꯨꯡ 12ꯒꯤ ꯃꯇꯝꯗꯒꯤ ꯑꯃꯨꯛ ꯃꯤ ꯁꯤꯟꯕ ꯂꯥꯛꯀꯗꯕꯅꯤ ꯑꯅꯤ ꯑꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯅꯤꯡꯊꯦꯝꯖꯥꯎꯅꯁꯨ ꯑꯀꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯂꯤꯔꯛꯄꯁꯤꯗ ꯃꯃꯥꯟꯅꯕ ꯑꯃꯗꯨꯁꯨ ꯍꯧꯖꯤꯛꯇꯤ ꯃꯁꯥꯗ ꯑꯀꯤꯕ ꯍꯥꯏꯕꯗꯣ ꯐꯥꯎꯔꯛꯂꯝꯃꯤ ꯉꯁꯥꯏꯋꯥꯏꯗꯤ ꯊꯣꯏꯅ ꯍꯦꯟꯅ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯦꯝꯖꯥꯎꯅ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯇꯝꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯍꯦꯟꯅ ꯁꯥꯊꯤꯅ ꯀꯤꯕ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯐꯥꯎꯔꯛꯂꯦ ꯃꯃꯥꯟꯅꯕꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎ ꯊꯦꯝꯖꯤꯜꯂꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨꯁꯦ ꯍꯌꯦꯡ ꯑꯌꯨꯛꯇ ꯐꯖꯅ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯌꯦꯡꯅꯕꯁꯨ ꯇꯧꯁꯤ ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯌꯦꯡꯗꯕ ꯌꯥꯔꯣꯏ ꯏꯕꯥꯅꯤꯗꯤ ꯃꯇꯝ ꯈꯔ ꯑꯁꯦ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯁꯨꯝꯅ ꯍꯟꯒꯗꯧꯔꯤꯕꯅꯤ ꯁꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤꯁꯦ ꯑꯅꯤ ꯑꯁꯦ ꯑꯀꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯊꯥꯗꯣꯛꯅꯔꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯤ ꯅꯤꯡꯊꯦꯝꯖꯥꯎ ꯆꯥꯛ ꯌꯥꯝꯅ ꯆꯥꯕ ꯌꯥꯗ꯭ꯔꯦ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯍꯥꯎ ꯂꯩꯅ ꯊꯣꯡꯖꯔꯤꯕ ꯌꯦꯟ ꯊꯣꯡꯕꯁꯦ ꯃꯉꯣꯟꯗ ꯂꯧꯈꯠꯄ ꯀꯔꯤꯃꯠꯇ ꯌꯥꯗ꯭ꯔꯦ ꯃꯥꯅ ꯍꯦꯟꯅ ꯄꯥꯈꯠꯂꯛꯂꯤꯕ ꯀꯤꯔꯛꯂꯤꯕꯁꯦ ꯑꯇꯩ ꯑꯃꯠꯇ ꯅꯠꯇꯦ ꯃꯪꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯇꯥꯕꯗꯅꯤ ꯃꯥꯅ ꯍꯦꯟꯅ ꯀꯤꯔꯛꯂꯤꯕ ꯑꯁꯨꯝꯅ ꯆꯥꯛ ꯆꯥꯕ ꯇꯣꯜꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯐꯝꯊꯔꯦ ꯁꯤꯡ ꯍꯥꯞꯄ ꯀꯣꯏꯂꯥ ꯍꯥꯞꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯔꯤ ꯅꯤꯡꯊꯦꯝꯖꯥꯎꯗꯤ ꯀꯤꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯊꯪ ꯍꯪꯂꯔꯤ ꯃꯥꯅ ꯁꯥꯔꯔꯦ ꯃꯃꯥꯟꯅꯕꯗꯨꯅ ꯑꯁꯤꯒꯨꯝꯕ ꯑꯀꯤꯕ ꯋꯥꯔꯤꯁꯦ ꯁꯥꯔꯒꯨꯝꯁꯦ ꯍꯣꯔꯦꯟ ꯏꯕꯥꯅꯤ ꯍꯟꯒꯗꯧꯔꯤꯕꯅꯤ ꯍꯟꯕ ꯃꯇꯝꯗ ꯍꯦꯟꯅ ꯁꯥꯊꯤꯅ ꯀꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯖꯥꯎꯗꯤ
ngasi magi mitmangna thengnakiba thokiba thodok kaya asina adum warising asi nising magi masada kawba ngamdre adum ngyaktang warisi sararoi khalurabasu mamanabasida mana wari kangthorokli adum saba horokli mamanabdu ningthemjawgi wa marak thalaga asyareba toseba adugi warido nang adum toroga lerabadi yararoiba akibadu sum helegani haima ising ju yaramdrene nang atang leramako ai thakpagi ising khara asom tengki digi lawruge asumna ningthemjawbu mathak asida thalamlaga mamanabase makharamdu kumthakirami tengki digi sing lawba ningthemjaw mamanabduna thokiba matam asida wakal asi mon khankre mangi shikraba nupa ama aina cycle asida hablaga purapa shikraba miyemgi thawai masiba oithokpa yaba thabotlani karino aingona tholeba thodo siba karino kina wakan mon khankre asumna wakal asi mon khalakpadagi yenglu khudimak akiba ngata ngai habduni mathak asida matomta leiba matam asida phawba magi maithong sini yenglu khudimasing ase loina akibu thorakadaboi khalure masidagi makutta paramba tosla ase mana kapthorakle akoibasida pet kaptuna mana yengi makharamda sihing phoriba mandop domda su mana pet kaptuni yengi adubu haibaga tawbaga sihing phoriba mandop adomda mana mathakti kaptharaka matam asida handamakti saktam ase anguba saktamre kariguma saktam amakhak mandop asigi mapalo rabna tamna chalibase manu uruklamni hanjin kapsilagi yengi kanano sina kinune kanano sibo ingongo saktam sibo kanano sibo haduna mahakse mamit kuptu makhai mani yengi asumna mana pakhat kina yelingi matam asida ising chokpa chakhiba mamanabdu lagle mamanabduna maga saganda ta paraga ningthemjaw asumna harakku matam asidadi ningthemjaw khangboi kariyoi ma lauduna mage makutta pare matosla ase makhara thadakre aduga mahakse khangchong khirami mamanabduna hey kedoragine ainine kino toridubo ainine haduna mana hai ningthemjaw mihun thol lone sekhakhre habadune masase hojik phawbu nikpa hande matayam tasillaga aiki haduna laikirame mamanabduna mabu phajana themle kesum toroise nangna wakal hena khanbagini karigino pangkidi kiribadubo se nang yaktang pothause yaktang phamuse mai thabagi thabak se ai nang sigidi loina torage pungsu yamdribane se misin ba lakadrubane se yaktang phamuse haduna mamanabdu ningthemjaw themjinduna yaktang phamalaga thammi ningthemjaw magi akiba se phathau hantau haiba sungya yakiba leite matomda phamba darbasu adum niksingli aduga famna akoibasida ma adum yengba lepte uru khudima akiba ngakta ngarakle mamanabasi phabo mahakti akiba habado adum phawri asumna mamanabasina mabu phamalaga thabaksing loina mateng panglare loina tawrare matam asum haukre pung 12 tarakka matam asidadi misin balaklare misin balakka matam asida ningthemjaw amadi magi mamanabase mayum magai pangnaba hannaba sem sare makhoi anina sekona sidagi gate phawba cycle si illaga puthorali thaudri adum wari sarare ningthemjawna kin harari itawo yumna hanba ngamoroi asida lerege hayeng nongalago ina chalage haduna man hai mamanabduna as nupa mandise angang mchana khangida wakhando nangna kari khalibano ayawsidi lawlo nangni yamna kiragadi langi yum phawba ai thinbige aduga ayamuk sahi haduna hai mamanabduna mabu themle aduga makhoi ani punna cycle thawraga laklare asumna sumla ka matam asida ngasai haining pambi horiba dugi mapase yausilagle mapasi rakwadini tu chungliba masaje hainadriba ningthemjawna nakshilaka matam asida man harare ita yorole yausilagle hadun hai mamanabna themi as kasum toreba nana ki ganchaw sina haiba kasum tores ay yawrisidi lawni asumna kanse ay thangilaw adum chasi lawni haduna chali aduga khara adum chalaba matam asida haining pambi mapasi chap chana ngasai ki ta khima kholase ningthemjawna tare mamanabdudi karimta tade ita tu makolasi yengo haduna hai mamanabdudi tadabanina karimta tadini nangi wakhanorangbanida karimta tadini haduna hai adubu ningthemjawdi khonjelasi ngasai ki khongban paring asida yamna kanna tarakpasida mahakti
ꯍꯩꯅꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯅꯤꯡꯊꯦꯝꯖꯥꯎꯅ ꯈꯔ ꯀꯟꯅ ꯊꯧꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯑꯃꯗꯨꯗꯤ ꯊꯧꯅꯥ ꯈꯔ ꯐꯕꯒꯤ ꯃꯑꯣꯡꯗꯧꯅ ꯀꯩꯁꯨꯝ ꯇꯧꯗꯕꯁꯤꯗ ꯅꯪꯅ ꯄꯪꯀꯤꯗ ꯀꯤꯔꯦ ꯑꯩ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯁꯤ ꯃꯥꯅ ꯈꯥꯝꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯈꯣꯡ ꯄꯔꯤꯡ ꯑꯁꯤꯗ ꯃꯥꯅ ꯌꯦꯡꯉꯤ ꯇꯨ ꯀꯔꯤꯃꯠꯇ ꯂꯩꯇꯦꯕ ꯅꯪꯒꯤ ꯋꯥꯈꯜꯅ ꯍꯦꯟꯅ ꯈꯟꯕꯒꯤꯅꯦꯕ ꯋꯥꯈꯟꯕꯨ ꯍꯦꯟꯅ ꯈꯜꯂꯕꯗꯤ ꯑꯀꯤꯕ ꯌꯥꯝ ꯊꯣꯔꯛꯀꯅꯤ ꯅꯁꯥꯗ ꯂꯥꯏꯒꯤ ꯂꯥꯏ ꯉꯥꯛꯇ ꯉꯥꯏꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯟꯅꯕꯁꯤꯅ ꯍꯥꯏ ꯅꯤꯡꯊꯦꯝꯖꯥꯎꯕꯨ ꯃꯥꯒꯤ ꯄꯨꯛꯅꯤꯡ ꯆꯥꯎꯊꯣꯛꯍꯜꯂꯤ ꯃꯥꯒꯤ ꯑꯀꯤꯕꯗꯨ ꯐꯥꯊꯕꯤꯔꯤ ꯑꯩ ꯌꯥꯎꯔꯤ ꯏꯕꯥꯅꯤ ꯄꯨꯜꯂꯤꯉꯩꯗ ꯀꯔꯤꯒꯤ ꯅꯪꯅ ꯀꯤꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯩꯅꯤꯡ ꯄꯥꯝꯕꯤꯁꯤꯒꯤ ꯃꯈꯣꯡ ꯃꯌꯥꯗ ꯂꯦꯞꯂꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗꯅꯤ ꯅꯤꯡꯊꯦꯝꯖꯥꯎꯅ ꯇꯣꯔꯆ ꯂꯥꯏꯠꯁꯤ ꯀꯥꯞꯅ ꯑꯗꯨꯝ ꯑꯣꯟꯊꯣꯔꯛꯄꯗ ꯃꯃꯥꯟꯅꯕꯁꯤꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯑꯣꯟꯊꯣꯔꯛꯄꯅꯤ ꯑꯗꯨꯕꯨ ꯍꯩꯅꯤꯡ ꯄꯥꯝꯕꯤꯁꯤꯒꯤ ꯍꯦꯛ ꯃꯅꯤꯡ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯅꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯌꯥꯝꯅ ꯍꯩꯅꯗ꯭ꯔꯕ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯈꯛ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯤꯠꯇ ꯎꯔꯛꯏ ꯃꯁꯤ ꯎꯕꯗꯒꯤ ꯋꯥ ꯉꯥꯡꯕ ꯀꯔꯤꯝꯇ ꯊꯣꯛꯈꯤꯗ꯭ꯔꯦ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯃꯥꯒꯤ ꯃꯆꯤꯜ ꯑꯁꯤ ꯈꯞꯂꯒ ꯂꯩꯈꯤꯔꯝꯃꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯇꯧ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯏ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯖꯥꯎꯅ ꯀꯤꯅ ꯋꯥ ꯉꯥꯡꯕ ꯉꯝꯗ ꯈꯨꯠ ꯑꯁꯤ ꯊꯤꯟꯈ꯭ꯔꯦ ꯊꯤꯟꯕ ꯃꯇꯝꯁꯤꯗ ꯃꯃꯥꯟꯅꯕꯅ ꯌꯦꯡꯊꯣꯔꯛꯏ ꯃꯥꯅꯗꯤ ꯀꯔꯤꯃꯠꯇ ꯎꯗ꯭ꯔꯦ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯁꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯀꯤꯔꯦ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯌꯥꯝ ꯊꯨꯅ ꯆꯠꯅꯕ ꯃꯈꯣꯏꯅꯤꯁꯦ ꯁꯥꯏꯀꯜ ꯊꯧꯔꯛꯂꯦ ꯁꯥꯏꯀꯜ ꯊꯧꯔꯤꯕꯗꯨꯅꯤ ꯅꯤꯡꯊꯦꯝꯖꯥꯎ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯈ꯭ꯔꯦ ꯋꯥꯈꯜ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯍꯟꯗꯛꯃꯛꯇꯤ ꯁꯥꯏꯀꯜ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯅ ꯃꯉꯣꯟꯗ ꯀꯧꯕ ꯋꯥ ꯍꯥꯏꯕ ꯅꯤꯡꯊꯦꯝꯖꯥꯎ ꯀꯔꯤꯃꯠꯇ ꯃꯥꯒꯤ ꯃꯁꯥꯗ ꯅꯥꯆꯨꯡꯈꯤꯗ꯭ꯔꯦ ꯀꯔꯤꯃꯠꯇ ꯐꯥꯎꯈꯤꯗ꯭ꯔꯦ ꯁꯥꯗꯤꯡ ꯑꯃꯗ ꯆꯨꯝꯗ꯭ꯔꯤꯡ ꯆꯨꯝꯅ ꯁꯥꯏꯀꯜ ꯑꯁꯤ ꯊꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯋꯥ ꯐꯅꯌꯥꯝꯅ ꯍꯥꯏ ꯃꯃꯥꯟꯅꯕꯗꯨꯅ ꯑꯀꯤꯕ ꯀꯔꯤꯃꯠꯇ ꯐꯥꯎꯒꯅꯨ ꯑꯩ ꯌꯥꯎꯔꯤꯁꯤꯗꯤ ꯀꯔꯤꯒꯤ ꯀꯤꯔꯤꯕꯅꯣ ꯑꯀꯤꯕ ꯊꯥꯗꯣꯛꯎꯁꯤꯅꯦ ꯏꯇꯥꯎ ꯅꯤꯡꯊꯦꯝꯖꯥꯎ ꯀꯔꯤꯃꯠꯇ ꯀꯤꯅꯨꯁꯤꯅꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯊꯦꯝꯂꯒ ꯉꯁꯥꯏꯒꯤ ꯈꯨꯟꯖꯤꯜ ꯑꯁꯤ ꯐꯥꯎꯕ ꯊꯧꯃꯤꯟꯅꯔꯛꯄ ꯃꯇꯝ ꯑꯁꯤ ꯅꯤꯡꯊꯦꯝꯖꯥꯎ ꯀꯔꯤꯃꯠꯇ ꯋꯥ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯃꯥꯒꯤ ꯁꯛꯇꯝ ꯑꯁꯤ ꯀꯩꯅꯣ ꯃꯤꯇꯧ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯈꯨꯟꯖꯤꯟ ꯌꯧꯈ꯭ꯔꯦ ꯈꯨꯟꯖꯤꯟ ꯌꯧꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯩꯔꯛꯂꯣꯝꯗ ꯍꯥꯏꯖꯤꯟꯒꯗꯕ ꯃꯄꯥꯗꯨ ꯌꯧꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯅ ꯏꯇꯥꯎ ꯑꯩ ꯅꯈꯣꯏ ꯌꯨꯝ ꯐꯥꯎꯕ ꯊꯤꯟꯖꯤꯜꯂꯛꯑꯣ ꯍꯥꯏꯕ꯭ꯔꯣ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯁꯤ ꯈꯥꯝꯂꯒ ꯅꯤꯡꯊꯦꯝꯖꯥꯎꯕꯨ ꯂꯦꯡꯍꯜꯂꯦ ꯃꯇꯝ ꯑꯁꯤ ꯅꯤꯡꯊꯦꯝꯖꯥꯎ ꯋꯥꯈꯜ ꯈꯪꯂꯥꯛ ꯂꯥꯛꯄꯗꯨꯅ ꯌꯥꯔꯅꯤ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯃꯃꯥꯟꯅꯕꯗꯨꯅ ꯀꯔꯤꯃꯠꯇ ꯈꯟꯅꯨꯀꯣ ꯍꯌꯦꯡ ꯑꯌꯨꯛꯇ ꯑꯩ ꯂꯥꯛꯀꯦ ꯅꯪ ꯉꯁꯤꯗꯤ ꯅꯁꯥꯗꯣ ꯌꯥꯝꯅ ꯄꯥꯈꯠꯂ ꯃꯥꯜꯂꯦ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒꯅ ꯑꯩ ꯌꯨꯝ ꯐꯥꯎꯕ ꯆꯠꯂꯣ ꯍꯥꯏꯕ꯭ꯔꯣ ꯅꯤꯡꯊꯦꯝꯖꯥꯎꯅ ꯌꯥꯔꯅꯤ ꯑꯁꯤꯗꯩꯗꯤ ꯑꯩ ꯑꯗꯨꯝ ꯆꯪꯈ꯭ꯔꯒꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯅꯤꯡꯊꯦꯝꯖꯥꯎꯁꯦ ꯁꯥꯏꯀꯜ ꯊꯧꯖꯤꯟꯅꯕ ꯊꯧꯏ ꯊꯧꯖꯤꯟꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯃꯃꯥꯟꯅꯕꯁꯤꯗ ꯃꯥꯅ ꯑꯣꯟꯊꯣꯔꯛꯂꯒ ꯏꯇꯥꯎ ꯑꯩ ꯆꯪꯍꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯥꯏꯊꯣꯡꯁꯤ ꯍꯦꯛ ꯂꯩꯊꯣꯔꯛꯄ ꯃꯇꯝꯗꯅꯤ ꯃꯃꯥꯟꯅꯕꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯦ ꯉꯁꯥꯏꯋꯥꯏ ꯃꯥꯅ ꯊꯦꯡꯅꯈꯤꯕ ꯃꯪꯒꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯁꯛꯇꯝ ꯑꯁꯤ ꯑꯃꯨꯛ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ ꯃꯁꯤꯗꯒꯤꯗꯤ ꯅꯤꯡꯊꯦꯝꯖꯥꯎ ꯋꯥ ꯀꯔꯤꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯃꯥꯒꯤ ꯁꯥꯏꯀꯜ ꯑꯁꯤ ꯂꯪꯊꯣꯛꯂꯝꯂꯒ ꯃꯍꯥꯛꯁꯦ ꯏꯃꯥ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯈꯤꯔꯝꯃꯤ ꯃꯃꯥꯟꯅꯕ ꯑꯃꯗꯨꯁꯨ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯄꯥꯈꯠꯂꯦ ꯉꯛꯄꯁꯨ ꯐꯥꯎꯔꯦ ꯃꯥꯅꯁꯨ ꯃꯥꯒꯤ ꯇꯨꯡꯗ ꯀꯔꯤ ꯂꯩꯕꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯗꯤ ꯎꯕ ꯅꯠꯇꯦ ꯂꯪꯊꯣꯛꯂꯤꯕ ꯁꯥꯏꯀꯜ ꯑꯁꯤ ꯃꯥꯅ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯌꯨꯝ ꯇꯝꯅ ꯃꯥꯅ ꯁꯥꯏꯀꯜ ꯑꯁꯤ ꯄꯨꯔꯒ ꯂꯥꯛꯏ ꯅꯤꯡꯊꯦꯝꯖꯥꯎꯗꯤ ꯈꯔ ꯍꯥꯟꯅ ꯃꯥꯡ ꯊꯥꯔꯒ ꯆꯦꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯊꯤꯜꯂꯔꯦ ꯅꯨꯄꯤ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯔꯦ ꯃꯥꯒꯤ ꯅꯨꯄꯤꯁꯨ ꯑꯁꯨꯝꯅ ꯏꯄꯥ ꯄꯥꯈꯠꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯀꯧꯔꯛꯄ ꯃꯇꯧ ꯑꯁꯤꯗ ꯐꯤꯡꯅ ꯊꯣꯡ ꯍꯥꯡꯗꯣꯛꯂꯦ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯋꯥ ꯍꯪꯂꯤꯕꯁꯦ ꯀꯔꯤꯃꯠꯇ ꯈꯨꯝꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯃꯍꯥꯛ ꯀꯤꯈꯤꯕꯅ ꯐꯃꯨꯡ ꯇꯝꯅ ꯆꯣꯡꯈꯠꯈ꯭ꯔꯦ ꯃꯥꯅ ꯆꯣꯡꯈꯠꯈꯤꯕ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡ ꯑꯁꯤꯗ ꯃꯃꯥꯟꯅꯕꯗꯨ ꯂꯥꯛꯂꯔꯦ ꯏꯇꯥꯎ ꯅꯤꯡꯊꯦꯝꯖꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗꯅ ꯍꯦꯜꯂꯤ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯦꯟꯅ ꯀꯤꯕꯁꯦ ꯑꯩ ꯀꯤꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯈꯤ ꯃꯥꯒꯤ ꯅꯨꯄꯤ ꯃꯄꯥꯟꯂꯣꯝꯗ ꯊꯣꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯃꯥꯟꯅꯕ ꯆꯦꯛꯃꯩ ꯊꯥꯃꯤꯟꯅꯕ ꯅꯨꯄꯥꯗꯨ ꯑꯣꯏꯔꯝꯃꯦ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯕꯨ ꯀꯩꯅꯣꯝꯃ ꯇꯧꯔꯤꯅꯦ ꯀꯔꯤ ꯃꯇꯧꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯥꯏ ꯃꯃꯥꯟꯅꯕꯗꯨꯅ ꯑꯗꯨꯅꯤ ꯑꯩꯁꯨ ꯌꯥꯝꯅ ꯉꯛꯂꯤꯕꯁꯦ ꯉꯁꯥꯏ ꯃꯥꯅ ꯌꯨꯝꯗꯒꯤ ꯏꯟꯁꯥꯡ ꯂꯧꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗꯒꯤ ꯃꯍꯥꯛꯁꯦ ꯍꯜꯂꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯃꯛ ꯏꯕꯥꯅꯤ ꯂꯥꯛꯃꯤꯟꯅꯕ ꯃꯇꯝꯗꯁꯨ ꯃꯍꯥꯛꯁꯦ ꯀꯩꯅꯣꯝꯃ ꯇꯧꯔꯕꯅꯤ ꯀꯗꯥꯏ ꯂꯩꯒꯦ ꯏꯇꯥꯎꯗꯨꯕꯨ ꯀꯗꯥꯏ ꯂꯩꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯐꯃꯨꯡꯗ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅꯁꯨ ꯄꯥꯈꯠꯅ ꯇꯝꯃꯤ ꯆꯪꯁꯤꯜꯂꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯃꯥꯟꯅꯕꯗꯨꯅ ꯅꯤꯡꯊꯦꯝꯖꯥꯎꯕꯨ ꯂꯦꯡꯍꯜ ꯏꯇꯥꯎ ꯍꯥꯏꯗꯨꯅ ꯀꯧꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯑꯀꯤꯕꯁꯦ ꯅꯦꯝꯊꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯦ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯦꯝꯖꯥꯎ ꯃꯃꯤꯠ ꯑꯁꯦ ꯊꯔꯣ ꯑꯣꯟꯈꯠꯂꯛꯏ ꯑꯗꯨꯒ ꯃꯁꯥꯁꯦ ꯍꯦꯛꯇ ꯂꯥꯛꯅ ꯐꯥꯅꯕ ꯌꯥꯗꯕ ꯃꯈꯩ ꯐꯔ ꯍꯥꯏꯕ ꯍꯧꯔꯛꯂꯦ
ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯝ ꯍꯥꯏꯔꯛꯏ꯫ ꯈꯪꯍꯧꯗꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯉꯛꯄꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯛꯇꯝ ꯑꯃ ꯅꯤꯡꯊꯦꯝꯖꯥꯎꯗ ꯇꯧꯔꯛꯈꯤ꯫ ꯀꯔꯤ ꯃꯑꯣꯡ ꯃꯇꯧꯅ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯀꯩꯁꯨꯝ ꯇꯧꯔꯝꯗꯕ ꯅꯤꯡꯊꯦꯝꯖꯥꯎꯁꯦ ꯍꯧꯖꯤꯛꯇꯤ ꯃꯕꯨꯛ ꯑꯁꯤ ꯑꯗꯨꯝ ꯀꯟꯈꯠꯂꯛꯏ꯫ ꯑꯁꯤꯒꯨꯝꯕ ꯑꯍꯣꯡꯕꯒꯤ ꯃꯇꯧ ꯑꯁꯤꯗ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯃꯥꯟꯅꯕ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤ ꯍꯦꯟꯅ ꯄꯥꯈꯠꯂꯛꯏ, ꯀꯤꯔꯛꯏ꯫ ꯅꯤꯡꯊꯦꯝꯖꯥꯎꯅ ꯍꯥꯏꯔꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯕꯨ ꯀꯧꯔꯦ, ꯃꯄꯥꯟꯗ, ꯁꯨꯃꯥꯡꯗ ꯑꯩꯕꯨ ꯉꯥꯏꯔꯦ, ꯑꯩꯕꯨ ꯀꯧꯔꯦ ꯍꯥꯏꯗꯨꯅ ꯑꯀꯤꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯃꯥꯅ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯗꯤ ꯄꯥꯈꯠꯆꯕꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯊꯦꯝꯅ ꯀꯞꯄ ꯍꯧꯔꯛꯏ꯫ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯃꯃꯥꯟꯅꯕꯁꯤꯗꯁꯨ ꯃꯥꯅ ꯍꯥꯏꯔꯤ, ꯑꯁꯤꯕꯨ ꯗꯣꯛꯇꯔꯗ ꯄꯨꯕꯅ ꯐꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏ꯫ ꯃꯃꯥꯟꯅꯕꯁꯤꯅꯁꯨ ꯗꯣꯛꯇꯔꯗ ꯄꯨꯗ꯭ꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯕ ꯅꯪꯕ ꯌꯥꯏ, ꯄꯨꯅꯕ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅꯁꯨ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝꯖꯥꯎ ꯆꯣꯏꯔꯣꯟ ꯐꯥꯔꯣꯟ ꯌꯥꯝꯅ ꯂꯧꯔꯛꯂꯤ, ꯑꯗꯨꯒ ꯀꯔꯤꯅꯣ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯋꯥ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯂꯤ꯫ ꯃꯥꯅ ꯁꯨꯝꯅ ꯂꯥꯎꯕ, ꯃꯥꯅ ꯃꯁꯥꯁꯤ ꯌꯥꯝꯅ ꯋꯥꯔꯦ, ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯃꯕꯨꯛ ꯑꯁꯤ ꯄꯪꯀꯟ ꯀꯟꯈꯠꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯆꯥ ꯇꯨꯝꯂꯝꯕ ꯑꯁꯤꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯄꯥꯒꯤ ꯃꯇꯧ ꯑꯁꯤ ꯃꯆꯥ ꯑꯗꯨꯁꯨ ꯎꯕ ꯃꯇꯝ ꯑꯁꯤꯗ ꯄꯪꯀꯞꯇ ꯀꯞꯂꯦ, ꯀꯤꯔꯦ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯟꯅꯕꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯏꯀꯟꯅꯈꯤ꯫ ꯗꯣꯛꯇꯔꯗ ꯄꯨꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯝ ꯁꯥꯈꯤ꯫ ꯊꯪꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤ ꯐꯥꯎꯕ ꯇꯥꯅꯅꯕ ꯀꯧꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯄꯥꯈꯠꯅ ꯀꯞꯂꯒ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤ ꯀꯩꯅꯣꯝꯃ ꯇꯧꯔꯦ, ꯃꯌꯥꯝꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯎꯕ ꯃꯇꯝ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯁꯤꯡ ꯊꯣꯔꯛꯅꯈꯤ꯫ ꯈꯨꯗꯛꯇ ꯒꯥꯔꯤ ꯑꯣꯇꯣ ꯑꯃ ꯊꯤꯗꯨꯅ ꯄꯨꯅꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯏ꯫ ꯑꯗꯨꯕꯨ ꯑꯣꯇꯣ ꯑꯁꯤꯅ ꯍꯦꯛ ꯊꯧꯖꯤꯜꯂꯛꯄ, ꯁꯨꯃꯥꯡꯗ ꯍꯦꯛ ꯈꯥꯝꯂꯕ ꯃꯇꯝ ꯑꯁꯤꯗ ꯅꯤꯡꯊꯦꯝꯖꯥꯎ ꯑꯔꯣꯏꯕ ꯁꯣꯔ ꯍꯣꯟꯈꯤ꯫ ꯃꯍꯥꯛꯄꯨ ꯗꯣꯛꯇꯔꯗꯗꯤ ꯄꯨꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯈꯤ, ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯥꯕꯨ ꯊꯋꯥꯏ ꯍꯥꯞꯄꯗꯤ ꯉꯝꯈꯤꯗ꯭ꯔꯦ, ꯍꯤꯡꯍꯟꯕꯗꯤ ꯉꯝꯈꯤꯗ꯭ꯔꯦ꯫ ꯌꯥꯝꯅ ꯉꯛꯄ, ꯊꯥꯖꯗꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯩꯅꯕꯤ ꯃꯐꯝ, ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯃꯈꯣꯡ, ꯃꯗꯨꯒꯤ ꯈꯣꯡ ꯄꯔꯤꯡ ꯍꯩꯅꯕꯤꯁꯦ ꯅꯤꯡꯊꯦꯝꯖꯥꯎꯒꯤ ꯂꯥꯏꯕꯛꯇ ꯇꯝꯈꯤ꯫ ꯃꯉꯣꯟꯗ ꯑꯣꯛꯅꯗꯨꯅ, ꯃꯉꯣꯟꯗ ꯊꯦꯡꯅꯗꯨꯅ ꯅꯨꯃꯤꯠ ꯑꯁꯤꯃꯛꯇꯗ ꯃꯍꯥꯛ ꯑꯗꯨꯃꯛ ꯊꯋꯥꯏ ꯊꯥꯈꯤ꯫ ꯃꯤꯑꯣꯏ ꯀꯌꯥꯅꯗꯤ ꯃꯃꯥꯡꯗꯒꯤ ꯃꯁꯤꯒꯤ ꯃꯔꯝꯗ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯅꯩ, ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯛꯄ ꯊꯦꯡꯅꯕꯗꯤ ꯅꯠꯇꯦ꯫ ꯀꯅꯥꯒꯨꯝꯕ ꯃꯔꯥꯏꯕꯛ ꯊꯤꯕꯁꯤꯡꯗ ꯑꯗꯨꯝ ꯃꯊꯤ ꯐꯣꯡꯕ, ꯃꯥꯕꯨ ꯑꯣꯛꯅꯔꯨꯕ ꯊꯦꯡꯅꯔꯨꯕꯁꯤꯗꯤ ꯑꯗꯨꯃꯛ ꯊꯋꯥꯏ ꯂꯧꯗꯕꯒꯤ ꯋꯥꯗꯤ ꯑꯣꯏꯗꯦ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯝ ꯀꯅꯥꯒꯨꯝꯕꯁꯤꯡꯅꯁꯨ ꯉꯁꯤꯁꯨ ꯍꯥꯏꯅꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯁꯥꯒꯠꯆꯗꯨꯅ ꯂꯤꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯄꯥꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯖꯔꯤ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯦꯔꯤꯁ ꯑꯃꯗꯤ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯁꯦꯝꯖꯕ ꯁꯥꯖꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯂꯦꯞꯇꯅ ꯑꯗꯨꯝ ꯄꯨꯊꯣꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯋꯥꯔꯤ ꯄꯥꯖꯔꯤꯕ ꯗꯥꯟ ꯈꯨꯃꯟ ꯑꯩꯍꯥꯛꯅ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫